Steve. Hariba pharmacy asida medicine gi doctor amana thangja amadi nomaijing numit khuding gi ayuki pungni pande gi lakpiduna kok ngawba kok chikpa laihong saba tang chikpa khong khut jingjing lawba hypertension leiba diabetes leiba amadi masiga mari leinaba makhal makha ke agi anaba sing laing jari obstetric amasung gynecology gi oina specialist gi doctor na tha amagi ani suba thangja khuding gi ayuki pung 13 digi lakpiduna angang oiba ngamdaba tongan banupi singi anaba sing masiga mari leinaba makhal kayagi anaba sing vision pharmacy kaksing near MATAM office manakta lain jari adona kupa marul khambing labasu 9366836886 amukana 9366836886 hariba number sida call tobiu vision pharmacy kaksing near MATAM office. Mamagtada 91.2 MHz sa sandoksariba Diamond Radio gi tharom tabiriba singbu Nirmala Thangjumna taram noksari hauzik tharongi makasa thajarak pada lanthoksari ngasigi rasifal amadi matam gi WAPHAM ahan bada lanthoksari ngasigi rasifal mesh rasi kalakpa yengthiba yame aron athop ngakthokano adubu lan jawkhat kadaba imung manung wata na bada kanaba pairakki lawsing chawbuna pangam daba thabak pangbadi lei Leisha pakhang singi oina nungshibana janbi Brace rasi lengak londa pangal fudok pangamdaba amadi nulukpa watladi mikha hena pongada bandumitni adubo sendong chawna fangada ba haksang nungai jabadi lei leisha pakhang singi oina nungshimari fai Mithun rasi nasak naral zawkhatpa michang khomba yaba amadi ningba mapa chaba numitni yetnaba maramdadi angambana laksakhini yaurno Atay lamdadi mingchat fangani Laisha pakhang singi oina ning mathonggani Karkat rasi Chumna chatpa yadaba madi Asa chawba matang chadaba numitni adubo Ato anawba maruptagi kanaba fangani Arapagi mateng lawasho hanagum yagani Yeknabadi lay kawgano Laisha pakhang singi oina Jinba kokani Singharasi miyam loina bakana gani ariba thabak pangbai nungai jabal na sisu lei naitong watu padi yaroi lalon itikta khut chawgano wanom thongnom kanaroi leisha pakhang singi oina mari fagani kanyarasi ngasi suning jaba thonggani michang khomba yagani amadi sel thongi lamda mai pakani chopa yabadi lei sajat hayu pangning bathabak pangani oja gurugi walau leisha pakhang singi oina nungsiba fangbai nungai Dolarasi ningjaba thongani michang hengat kani wakal suthok panumitni hanthaba loina rabadi marup amadi nachana nai kaina bayai langtak naganu landabana mai pakani leisha pakhang singi oina yetnaba pamganu Brisrasi hoya faba amadi hena asa sawwana matam mangba amadi mahu chawbana manghan takhan balaigani imung manunggi wa lawbana yamna kanaba hengani naral chawkhatkani Laisha pakhang singi oina mari jasilhangani Danu rasi asawba amadi anam tanbana kanaba amata fangloi ingthau wakhal suthokpa watkani adubu lawsing chawba migi wa lawnaba honau fingladi sokani Laisha pakhang singi oina pongning fathana layo Makarasi anawba thabak pangba yabadi
निंगबसु थोंगनी ललोन इतिकता सेंदोंग चावनो फंगनी खुसाउ थाबा मतंग चाय येकनबना हुंदुना ngangbadi lei wa nganganu leisha pakhang singi oina laibak phagani kumbarasi lawsing fudokpa wagani sakhang dabaloina ganu amadi yeknaba yaurunu yaragadi hanadai panglakpa thabak sing natragana anouba paidaba fai aruba wa ngang thokanu leisha pakhang singi oina ningba mapa charoi aroibada minarasi harauba laibak faba sendong chawna fangba amadi miyang mari hena fagat panamitni yeknaba fau kannaba bibiba leigani ichang thauna manglomda changsilu leisha pakhang singi oina ningba mapa chai ngasigi matam WAPHAM da puduna laksari miyam di pambai leiraroi dauri hamu adumak taga dauri kumjali shingani tarat ki Mars ki hengalakpa sarukta pangthokhiba taramatoi shuba Manipur State Assembly ki mekhal aduga hauzik February 28 amasung Mars ahom da tangkak ani thokna pangthokadaba anouba 12 shuba mekhal asiga gi marakta thoidokna ahongba awonba amasung khenaba irei leiroi dauri hanagi hana hamu da adumak laibagi fiwam da laidori maramdi 13 shuba mikhal duda kaba kadaba mirep oikhiba sing handakshu loina songthorakli anouba manungda ayambadi BJP amasung Congress ki mirep oinanaba ngamjaba pambai sijanaduna honabana yami maraiba phaduna party ani sigi ticket fangkraba kharabudi yaure aduga fanghauda singna independent mirep oinanaba sem saba loinana atopa party singda khurup thaduna hochin nakhri kaba kadaba haibaduna party sing amasung mirep oigadoriba sing makha ponbada tare adubu pangthoklagadaba mikhal sigi damak nomination paper sing pisinarakpa phawbasida miyamna uribadi mirep oigadoriba sing amasung makhoibu saugatpa miyam se party politics ta chatre vote kananaba honabada khonghai chaba achauba ngaklo oigadaba party da hana yomsinabagi wani ticket piraktrabadi upluraba tupi yaluraba lengyan phi pairuraba firal singkup sana yankhainaraga paishinduna mai thadoklamlaga atopa party da hochinnakhri ngarangna awanglomda thilamba khudom bidu ngasina makharomda thilakli fizon hongkhre khonlei khondashu pumhong hongdokre aduga kudakta saktam onkhre thawung sing asi mikhal sigi mirep singshu makhoibu sagatpiba singshu ariba anauba natragana national regional party gi WAPHAM na lumdana bot lepnarbagi lefambu fanglabadi haiduna loina satnare masi hauzik mirep oigani haiduna khingliba pumna maksina chapchaba khudamni masininga sigi pujarakliba matamatamgi WAPHAM Hazir tabikre ngasi gi rasi phal amadi